MHN senduna Manipur gi Mla Singgi Meefam New Delhi da pangthokkhiba si taramna oi Thadou Community International TIC na Fongdorakli. Ngasi TIC na Thadorakpa Cheral magi matungina Ministry of Home Affairs na thodang lauduna Manipur da santi hanjillaklaba urakle khongthang asi yamna thagatli. Maitei Naga amadi Kuki gi Mla kun lomna saruk yaduna ngarang Union Home Minister Amit Shah gi meeting makhada pangthokkhiba santi gi wariyasana state da santi purakpu oirasanu. Meefam aduda Mla singna furup haibagi Manipur gi miyam da hingsa tawdana amadi lamdam asida santi puraknaba appeal tawkhiba si thamoida nungaiba fawi Meefam aduda saruk yakhiba Mla sing thagatpam thoi makhoi miyam gi leader ni haibada matik sai amadi leader ama oiragadi achung bangangba minamba tawdaba tai makhoi gi micham singda lana puroidabani hingsana manghan takhanba khakta purai artha leitaba irang asida khwaidagi sokliba furup asi Thadou furupni TCI na haizariba furup kudingmakta irang asigi waroshin ama puraknaba hotnariba asida saugatpiu irang asida yamna thina sokraba asida Delhi gi peace Meefam asina khara fahanbagum tawre santi puraktuna state asida tangdu leitaba fivam da hanjillaklani haibagi thajaba asa urakle TCI na pamlibadi Mla sing khaktanatana Manipur gi furup singi leiriba civil society organization community leaders sing intellectual sing diaspora sing amadi general public ki members singi oiba Meefam amasu sinduna pangthokpa pami haiki TCI na santi achumba YL amadi human rights ki damak lepkhigani Manipur gi apunba furup ki thodang na fivam tadraba Manipur gi isu sing asi loishinba ngamgani haibagi thajaba lei haina cherol asida Fongdorakli.